Hello mayam. Ahanmaktada mayam pumnamakpu aigi channel sida taram nokchari mayam ngasi su nungaiba video amaga loinaraga dakhbani amu lakjare ado ngasi gi se kari oidoino hana habada ngasi Q&A haraga su yaibako mayam na hangbirakpa nuksi na hangbirakpa question gi pakhum su pijarage aduga dakhbani da ko nuksi na ibirakpa comments kharagi pakhum su pakhum haidi reply su dum hoi hanjarage bako ado paba hawrasi video da han ki badana tongan maniko aduga asina sum koina video na semaga to sarakpa pokum se mayam sum taw tabisi aduga ming pathok pirak tabai chinau sing na su waro biro ne khali ekoi gi comment se latest comment hoine lokochare ya manung hutna bu changudre do mayam ibirakpadi mayam na nuksina no ibirakpa ngaktani ko ado khara khara lokhachabani do lokhlak taba yaru ko mayam na saubi ganu ado next am dum pathok sarake buko do paba hawrage aina pajarage buko koi dana dum pakum pijani pijarak sarani do aina sidum pakum pirake mayam sika hai se Rebita Singha 577 mana haiba esho engineer pamjade anu khuman gumba nupa leibiu tasengbani ibungbu thagachari yana haire asina mukbang ma da harakpani buko eso engineer pamjade koi dagum basri pami se hoi hojiki matam sigadi aigumadi pamrano hoi thagat pirakpagi damakta aina somona sombusu thagachari karigi yam kana su thagat pirakanu da koi su manung da sum kena taw yauri poni adaisu hoi nungsinaba haisitabu nungsinaba ni natra ado hoi aina faraga manasu aingonda nungsibuda ulaktoini aduna kaikan pona da ngasi sidora heng sidora khangraba taibong bansida awadapa awanungai da sarug yari ba igi pida nungsitana kanada nungsitana Thank you. Koi dabu yam thagat pirakpa koi dabu yam nukshi birakpa duga ibusu yam nukshi birakpa ngomkhale tena thagachari aduga next up te Singmila Aungsi haika mana 20k ya holase mayam asuk phajaba nungsi khraba singsina subscriber yamhande haipa saba yeningdaba singina hekta yame kamai tawino khangdene hai ko si mayam da mana yam yangna khoi se grow khoi se ne grow hening baduni abu ko hoi khoi bu nungsi man badagi haibirak pani tak ngamkai litan thagachari ado sum ekoi bu sun nungsi daba kongai mani ado nabu ekoi awang yam tuna grow oiba ngamdabani koi ju yam kana hona jage nungai ba content puthok sarake ado andakse jinbana koi puthok ngamdabani ko soidana yam atubida nungai ba content semda bona jarage akhoi basu yam nungsibiramgani haibasidi tasena thajadi buko ado su yam nungsiba ichinaw mayam ama su leirambase e haigani da khawani na asuki mati harawi haidi explain to bangam de buko kamaina hairaga kamaina phongdok koina gyanam ta de sini aduna akhoi bu samai nungsibi base taseng na maki ko hangam khaileitana akhoi na su nungsiba phongdok chari ko तो मैम सपोर्ट तबियो याम 20k गुम 20k दी यौरक तोरे को अदो तैसे हेन ग्रो हेन व्यू बको मैम सपोर्ट तौरगनि मैम न कोइ सपोर्ट तबिद्रगदि कैसु कोइ जौब ngamदoi नति बको अदुगा नेक्स्ट ना कयाइबा लेम्बी सिंहा 2899 मान हाइबा चिचे नंग रासि लई अदो नंग फजना केरो दुना फजनी अमुक हेना हाय लेम्बी ऐसे खर केगन दे बको हांदी याम केरमे ऐसे ले सारिङै दा याम केगन बमी म ओइरमे बको अदुगगी ऐसे युम पाला कांदा दुम ऐगी दुम प्रॉब्लम दुम ओरकपदगी को ऐसे के बका सुम केनिंग मसे सुम फावरक्ट्रे अदुगा नु फादो अखोगी लुहों खोंदोंग बचतपा गुंबा दगी लेदना को के दबा यादबा मतंग ओरकदे दुम के बको ऐसे अदुगा ब्लॉग नंबर गुंबा युमदा दुम हाइदी अखोगी मुबांग तोबा गुंबा अदगी युमदा दुम वीडियो नंबर खोपा अदुगुंबा दुगदे के थोइदोगना कैसु केनिंगु देबको अदु लिपस्टिक खतंग थाजल्लगा दुम तौरकपनेबा दो मयामसु हाइरकपा यावे अनु
nang amta kedise kaigino amta kedise kaigino haina video namakpada ko ai kigandabaneba ado ngasi di khatang di kere kaigina haidi asi question ji ma yaubani na ko haidi che khatang kere o haina yaubasina ne ai gasi khatang di kibako mitaga kajal ga gasi khatang thai ko do mayam phase phajade pakse de do mayam na habiro ke da bani maram su lei karige khoi lifestyle se hoji koi riba khoi lifestyle se mayam khang da to ine ko koi na hoji mage ID oiriba film sida khoi kari haidana thadona kening modaba dai akhoi isagi oiriba sahi matang sena su kaina su koining khoi kening odre khoi se sahi se kadi lekhale ado mi ka dum pupu bo kaina khoi ge video daga pupu bo kaina koraga ko amon da budi kishum khande ko sahi jam dhalana bui tawi na kauraga sum khallaba अच्छा कोई जान हनोइरा मारे को हैना केरिंग बगा फरक त भाई तारे अदो खोगी अखोय बानी हुजिक जो हाइनरी अखोइना हनु थंग भोगो खोई अनु कुमनगी चैनल से मुत्तना कोई ने सम चटकने बा अदो पुपु बबु कोबरा किसुम काइदे नोय हनोइरे हाबदु सु काइदे नोय हनु रेबदा किसुम काइदे को अदुगा mayamna khoi se hanubi hanubo oiraina khalaga su khoi da khwan yamna haina kisu kaide ko aduga khogi live te ga changlaga tuku chai kaina hairak padoti nuai te kai mi ni ko koisu sana te dumani te haina komse aduga next kisina question ni habe tare ko ngon hangbira hangak bako ado si pa komse pirege ado asigi question je mamang da su mama ingon da si question je hangak khrabane ba do ina sigi pa komse pigi de ado aina adugi video mu sanagi aigi chikini bako adugi mata video ma su aina sengi ba matam du da ne aina sigi answer se pi haude bako ado mayam jamna mata chare ngasi se question chi question je hange e bako user SB 5x H6 RX 5K मैसेजिंग दिनते को कइनो खंगरे मान हाइरे चेगी चिकसे मोहर कयाना साबनो अमता हाबिरगु हाइना हाइ तो मयाम आइना सिगी चिकसे आइना पुजादा सु आइना सीबने बको अदुगा आइना सु सिगी वीडियो मसु सेंखि बने बको आइगी सना साबा खपगी मतंग दसु आइना नोमा वीडियो मा सेंखि बनी अदुदनी याबको आइना उठखि बने बदुगा आइना हायौद बने बा आइगी सना से आइगी चिकसे कयाना साबनो देन मयाम हायौदे बको अदु मयाम दुगी मथुंदा क्वेश्चन मयाम लाई दो आइना आंसर पिगी बसु खरा दुम इना दुम पिगी बसु यावरे दुगा थवैना सिगी कमेंट्स पाबगुम्बा Q&A गुम्बा दै सी आंसर से पीजे बको अदो एक्चुअली आइगी चिकतो मोहर अमगा मखाइना साबने बको सन तरुकना साबा को अदो अदुनि मयाम दो चिना खंगुमा मयाम ना हंगबिरपदो सन तरुकना साबनी मोहर अमगा मखाइना साबने बको आइगी चिकतो नेक्स्ट ना सोइबम बिनिया देवी फाइक चैना खोयानी से हैन हाय थैंक यू के हाइनिंग इस दा होय sum nungsibidana haibirakpani ekoi bu nungsibibagidamata hainangai dan thagachari collecte haido haidi fattabadana haibana ba khoi ni lifestyle sida khoi ni tawiyo khoi ni gi mong matau khangde karigi no khangde mayam gi mireng da karama miyeng da urun to ino khangde akoi di sum akoi bani sum hainei ko kaino ko ani se mayam na sum nungsibiri se khoi di jam lai bu phabani mayam nungsibiri se ko ado asitabu nungsibi draga di akoina kaisu YTC ga tholak na channel ka hang dana akoina wangang je mayam nungsibi draga di makha ta na ko kaisu ngang manga moi duni ba mayam nungsibi ba gi ni mayam pukhat pirak pa gi ni ko akoina akoi bu sijauna mayam na pi rei se tagachari mayam puna pu thaga chari amna puna makta support to bio koisu mayam gi seva matolomna to bangam jake next Supriya Luangbi 8040 मा देंगोंदा लाइव तो याम लाए अदुगा कमेंट्स याम पिरकपनी को सुप्रिया लुआंग बिसे माना सिसे आइना सम हाइ खुमनिंग मनबगी को आइना सम सिगी कनो से कमेंट्स लखलकपनी बा माना हाइ इसे होइदी याम चारसु नोइदे कमाइ तौरिनो याम हइये हाइ आइगे मुबांगदने बको अदो मा सिगी क्वेश्चन जे हंगै बको अदो मा खंगनिंगबदो अखोइना मुबांग तो बसी जस्ट सालिदना दा खबाइ निसिना को अदो मयामसु नुसिबिदना हाइरे नोइना मुबांग तो बसे याम जेंगमा जाम नुंगाइ हाइ को अदुगी मरम हाइरके सुप्रिया कइनो दे अखोइ दि मुबांग अमुक तौखरदि को अखोइ मुबांग तोइद्रिसे अदो मरम दोना नि जाम तोइना तौतारगदि सोइदना नोइने बको अखोइ दि
ꯃꯨꯛꯕꯥꯡ ꯇꯧꯕ ꯈꯛꯇꯁꯨ ꯅꯠꯇꯦ ꯃꯨꯛꯕꯥꯡ ꯇꯣꯏꯅ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯌꯥꯝ ꯁꯨꯕ ꯅꯣꯝꯕ ꯑꯩꯗꯤ ꯍꯛꯆꯥꯡꯒꯤ ꯀꯩꯅꯣꯗꯣ ꯄꯣꯊꯥꯅ ꯂꯩꯇꯕꯗꯣ ꯅꯣꯡꯉꯥꯟꯗꯩ ꯅꯨꯃꯤꯠ ꯇꯥꯕꯕꯨ ꯇꯨꯝꯃꯝꯗꯥꯏ ꯐꯥꯎꯕꯗ ꯁꯨꯝ ꯁꯨꯕ ꯅꯣꯝꯕ ꯇꯧꯕꯗꯅ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯗꯤ ꯍꯛꯆꯥꯡꯗ ꯅꯣꯏꯈꯠꯄ ꯉꯝꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯣꯊꯥꯔꯀꯥꯟꯗ ꯆꯥꯁꯟꯈꯤꯕ ꯃꯌꯥꯝꯁꯤꯅꯗꯤ ꯁꯣꯏꯗꯅ ꯅꯣꯏꯊꯣꯔꯛꯇꯧ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯀꯨꯝꯕꯗ ꯃꯨꯛꯕꯥꯡꯁꯦ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯅꯨꯡꯗꯥꯡ ꯑꯗꯣ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕꯁꯤꯗꯀꯣ ꯌꯥꯝ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯈꯇꯪ ꯑꯣꯏꯅ ꯀꯟꯇ꯭ꯔꯣꯜꯗ ꯆꯥꯏꯌꯦꯕꯀꯣ ꯀꯩꯅꯣ ꯑꯣꯏꯅ ꯆꯥꯔꯦ ꯌꯥꯝ ꯌꯥꯝꯅ ꯂꯥꯏꯠ ꯍꯦꯚꯤ ꯑꯣꯏꯅ ꯆꯥꯕꯀꯣ ꯌꯥꯝꯅ ꯍꯦꯚꯤ ꯑꯣꯏꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯆꯥꯗ꯭ꯔꯦ ꯆꯥꯗ꯭ꯔꯦꯕꯀꯣ ꯈꯔ ꯀꯩꯅꯣ ꯇꯧꯔ ꯆꯥꯔꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯨꯝꯕ ꯆꯥꯔꯒꯗꯤ ꯑꯗꯨꯝ ꯀꯥꯏꯗ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯑꯗꯣ ꯑꯌꯨꯛꯀꯨꯝꯕ ꯆꯥꯈꯤꯕ ꯇꯥꯔꯒꯗꯤ ꯃꯊꯪꯒꯤ ꯆꯥꯕꯁꯤ ꯈꯇꯪ ꯀꯩꯅꯣ ꯑꯣꯏꯅ ꯆꯥꯏꯀꯣ ꯆꯨꯝꯗꯤ ꯆꯨꯝꯃꯦ ꯃꯨꯛꯕꯥꯡ ꯈꯔꯗꯤ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯥꯁꯦ ꯌꯥꯝ ꯀꯟꯅ ꯅꯣꯏꯊꯨꯔꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯁꯨ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯤꯕ ꯆꯥꯔꯤꯗꯨꯁꯨꯀꯣ ꯃꯌꯥꯝꯅ ꯌꯥꯝꯅ ꯍꯥꯎꯕ ꯃꯥꯜꯂꯦꯒ ꯍꯥꯏꯔꯛꯄꯗ ꯌꯥꯝ ꯍꯔꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯇꯁꯦꯡꯅꯃꯛꯀꯤꯗꯤꯀꯣ ꯑꯩ ꯌꯨꯝꯗ ꯑꯗꯨꯃꯥꯏꯅ ꯆꯥꯗꯦꯕꯀꯣ ꯑꯩꯒꯤ ꯔꯤꯌꯦꯜꯗ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯗꯨꯃꯥꯏꯅ ꯆꯥꯖꯔꯛꯄ ꯃꯤ ꯅꯠꯇꯦꯕ ꯏꯁꯦ ꯑꯗꯣ ꯃꯨꯛꯕꯥꯡ ꯇꯧꯔꯕꯗꯤ ꯑꯩꯅ ꯆꯥꯔꯤꯕꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯤꯕꯗꯣ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗꯀꯣ ꯆꯥꯅꯤꯡꯕ ꯄꯣꯛꯍꯟꯕꯗꯣ ꯑꯗꯨ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯅ ꯑꯩꯁꯨ ꯆꯥꯔꯤꯅꯦꯕ ꯑꯩꯈꯣꯏ ꯗꯥꯕꯨꯗꯤ ꯆꯥꯖꯩꯀꯣ ꯃꯥꯕꯨꯗꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯣ ꯆꯥꯅꯤꯡꯒꯨꯝ ꯆꯥꯅꯤꯡꯗꯒꯨꯝ ꯑꯩꯅ ꯌꯨꯝꯗ ꯑꯗꯨꯒꯤ ꯆꯥꯕꯁꯦ ꯁꯥꯏꯠ ꯏꯐꯦꯛꯁꯨ ꯂꯥꯛꯏ ꯑꯗꯣ ꯑꯩꯅ ꯆꯥꯅꯤꯡꯒꯨꯝ ꯇꯧꯅ ꯆꯥꯕꯗꯣ ꯍꯥꯏꯗꯤ ꯑꯩ ꯃꯤꯅ ꯀꯩꯁꯨ ꯌꯦꯡꯅꯤꯡꯉꯣꯏꯕꯀꯣ ꯑꯗꯨꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯆꯥꯕ ꯌꯥꯝꯅ ꯍꯥꯎꯕ ꯃꯥꯜꯍꯜꯂꯤꯁꯦꯀꯣ ꯑꯗꯣ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯡ ꯀꯪꯗ꯭ꯔꯤꯁꯦ ꯊꯕꯛꯁꯨ ꯁꯨꯅꯣꯝꯕ ꯀꯜꯂꯦꯀꯣ ꯁꯨꯄ꯭ꯔꯤꯌꯥ ꯑꯗꯩꯗꯤ ꯈꯔ ꯑꯗꯨꯝ ꯗꯥꯏꯇꯤꯡꯁꯨ ꯇꯧꯋꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯨꯛꯕꯥꯡ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤꯀꯣ ꯑꯗꯨꯒꯤꯅꯦ ꯅꯣꯡꯃ ꯑꯦ ꯗꯦ ꯏꯟ ꯃꯥꯏ ꯂꯥꯏꯐꯀꯤ ꯃꯥꯒꯤ ꯑꯅꯨ ꯈꯨꯃꯟꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯁꯦꯝꯃꯛꯀꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯣ ꯑꯁꯦꯡꯕ ꯔꯨꯞꯇꯣ ꯑꯗꯨꯗ ꯎꯗꯤ ꯁꯣꯏꯗꯅ ꯍꯣꯏ ꯍꯣꯏ ꯑꯩꯉꯣꯟꯗ ꯀꯩꯅꯣꯅ ꯌꯥꯝ ꯍꯥꯏꯔꯛꯄꯅꯦ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ ꯑꯦ ꯗꯦ ꯏꯟ ꯃꯥꯏ ꯂꯥꯏꯐꯀꯤ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ ꯌꯥꯝ ꯍꯥꯏꯔꯛꯑꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯁꯣꯏꯗꯅ ꯑꯩ ꯁꯦꯝꯃꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯒꯗꯤ ꯃꯥꯟꯅꯔꯣꯏ ꯃꯌꯥꯝꯒꯗꯤ ꯇꯣꯞ ꯇꯣꯞꯄꯛꯀꯅꯦꯕꯀꯣ ꯑꯩꯒꯤ ꯑꯦ ꯗꯦ ꯏꯟ ꯃꯥꯏ ꯂꯥꯏꯐꯁꯦ ꯇꯣꯞ ꯇꯣꯞꯄꯛꯀꯅꯤ ꯃꯌꯥꯝꯒ ꯁꯨꯃꯥꯟ ꯃꯥꯟꯅꯔꯛꯑꯣꯏꯕ ꯌꯨꯖꯔ T5EO3PU6X ꯃꯥꯅ ꯍꯥꯏ ꯌꯨꯇꯨꯕꯀꯤ 20K ꯌꯧꯅꯕ ꯑꯩꯅ ꯏꯁꯣꯔꯗ ꯅꯤꯖꯔꯤ ꯊꯨꯅ ꯌꯧꯕ ꯉꯝꯕ ꯑꯣꯏꯖꯔꯣ ꯑꯅꯨ ꯍꯥꯏꯅ ꯂꯞꯀꯤ ꯁꯤꯝꯕꯣꯜꯒ ꯄꯤꯁꯜꯂꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯒꯤ ꯌꯥꯝꯅ ꯒ꯭ꯔꯣ ꯑꯣꯏꯍꯟꯅꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦꯀꯣ ꯑꯗꯣ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯇꯨꯡꯅꯥꯎ ꯐꯥꯎꯕꯀꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯅ ꯂꯩꯔꯤ ꯐꯥꯎꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯅꯦꯛꯁꯇꯅ ꯀꯥꯡꯕꯨꯁꯤꯅ ꯁꯤꯁꯨ ꯃꯤꯡ ꯏꯔꯛꯇꯕꯁꯤꯅ ꯃꯥꯒꯤ ꯑꯩ ꯀꯩꯅꯣ ꯉꯥꯛꯇꯅꯦ ꯀꯩꯅꯣ ꯃꯣꯏ ꯒ꯭ꯌꯥꯟ ꯂꯤꯡꯛ ꯇꯥꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯃꯤꯡꯗꯤ ꯃꯥꯒꯤ ꯅꯠꯇꯦꯀꯣ ꯀꯩꯅꯣꯁꯦ ꯗꯤꯄꯤꯗ ꯂꯩꯔꯤꯁꯦ ꯑꯦ ꯍꯥꯏꯅ ꯂꯩ ꯁꯣꯏꯗꯅ ꯑꯦꯅ ꯍꯧꯔꯝꯒꯅꯤ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯌꯨꯖꯔ ZY6IZ1EF2J ꯑꯩ ꯄꯥꯕꯒ ꯊꯣꯛꯂꯛꯇ꯭ꯔꯦꯕ ꯑꯗꯨꯗꯤ ꯂꯤꯡꯛꯅꯤ ꯀꯩꯅꯣ ꯑꯗꯣ ꯂꯤꯡ ꯑꯣꯏꯔꯒꯁꯨ ꯍꯥꯏꯕꯗꯤ ꯑꯦ ꯍꯥꯏꯔꯒꯗꯤ ꯀꯃꯥꯏꯅ ꯈꯪꯒꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯥꯅ ꯍꯥꯏ ꯆꯦ ꯗꯗꯥꯅ ꯏꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯩꯌꯦ ꯗꯗꯥꯒꯨꯝꯕ ꯑꯃ ꯐꯪꯖꯒꯦꯀꯣ ꯑꯗꯣ ꯂꯩꯗꯤ ꯂꯩꯔꯝꯃꯣꯏ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯍꯥꯏ ꯂꯩꯔꯝꯅꯤꯗ ꯀꯩꯗꯧꯕꯩ ꯂꯩꯔꯝꯃꯣꯏꯗꯣꯏꯅꯣ ꯗꯥꯅ ꯑꯩꯉꯣꯟꯗ ꯂꯨꯅ ꯇꯧꯕꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯗꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯧꯕꯁꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯍꯥꯏꯔꯛꯄ ꯌꯥꯎꯈ꯭ꯔꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝꯅꯀꯣ ꯑꯩꯈꯣꯏ ꯗꯥꯒꯨꯝꯕ ꯐꯪꯖꯒꯦ ꯏꯆꯦ ꯕꯣꯔ ꯄꯤꯕꯤꯔꯛꯑꯣ ꯃꯌꯥꯝ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯃꯃꯥꯡꯗꯀꯣ ꯊꯑꯣꯏꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯄ ꯌꯥꯎꯏ ꯅꯣꯏꯗꯣ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯇꯧꯁꯟꯅꯔꯤꯔꯥ ꯍꯣꯏ ꯀꯥꯏꯅ ꯑꯗꯨꯁꯨ ꯍꯪꯉꯛꯄ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯇꯧꯁꯟꯅꯕ ꯌꯥꯕ ꯇꯧꯁꯟꯅꯕ ꯅꯠꯇꯦꯕ ꯅꯠꯇꯦ ꯑꯁꯤꯗꯤ ꯂꯩꯀꯥꯏꯅꯁꯨ ꯈꯪꯉꯦꯕ ꯑꯩꯒ ꯊꯪꯅꯔꯤꯕ ꯑꯩꯒꯤ ꯌꯨꯝ ꯊꯪꯅꯔꯤꯕ ꯃꯤꯅ ꯐꯥꯎ ꯈꯪꯉꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥꯅ ꯑꯩꯉꯣꯟꯗ ꯀꯌꯥꯃꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯀꯌꯥꯃꯨꯛꯀꯤ ꯃꯇꯤꯛ ꯃꯥ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯒꯦ ꯀꯌꯥꯃꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯒꯦ ꯌꯥꯝ ꯊꯤꯅ ꯂꯨꯅ ꯇꯧꯋꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗꯀꯣ ꯑꯗꯣ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗ ꯐꯥꯎꯗ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯍꯁꯕꯦꯟ ꯑꯃ ꯑꯩ ꯐꯪꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅꯁꯨ ꯑꯦꯛꯁꯄꯦꯛ ꯇꯧꯗꯦꯕꯀꯣ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯌꯥꯝ ꯀꯩ ꯍꯥꯏꯒꯅꯤ ꯃꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯗꯥꯒꯨꯝꯕ ꯅꯤꯄꯥ ꯅꯪꯁꯨ ꯐꯪꯖꯔꯣ ꯅꯆꯦꯅ ꯕꯣꯔ ꯄꯤꯔꯤꯅꯤꯀꯣ ꯑꯗꯣ ꯀꯩꯒꯤ ꯐꯪꯉꯣꯏꯅꯣ ꯂꯩꯔꯝꯗꯣꯏꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯀꯣ ꯑꯗꯨꯝ ꯂꯩꯔꯝꯗꯣꯏꯅꯦꯕ ꯀꯔꯤꯅꯣ ꯁꯪꯁꯥꯔꯁꯦ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯗꯣꯏꯅꯤ ꯁꯣꯏꯗꯅ ꯂꯩꯔꯝꯗꯣꯏꯅꯤ ꯑꯗꯨꯒ ꯅꯦꯛꯁꯇ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯄꯥꯏꯕ ꯏꯆꯦ ꯑꯃꯒꯤ ꯃꯃꯤꯡ ꯄꯥꯖꯔꯛꯀꯦ ꯃꯥꯒꯤ ꯀꯣꯃꯦꯟꯠꯁ ꯄꯥꯖꯔꯛꯀꯦ
ꯃꯥꯒꯤ ꯃꯃꯤꯡꯁꯦ @momita y ꯍꯥꯏꯅ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯃꯌꯥꯝ ꯊꯣꯛꯍꯟꯖꯔꯝꯒꯦꯀꯣ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤ ꯃꯥꯏ ꯆꯦꯅꯦꯜꯁꯦ ꯊꯣꯛꯍꯟꯖꯔꯝꯒꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯏꯔꯛꯑꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯅꯨ ꯈꯨꯃꯟ ꯅꯨꯡꯁꯤꯌꯦ ꯕꯨꯡꯁꯦ ꯌꯥꯝꯅ ꯏꯄꯟꯙꯧꯅ ꯌꯣꯛꯄꯤꯕ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯅ ꯑꯍꯟ ꯑꯣꯏꯔꯦ ꯍꯥꯏꯕꯗꯣ ꯑꯍꯟ ꯑꯅꯤꯒꯤ ꯅꯤꯡꯖꯅ ꯅꯨꯡꯉꯥꯏꯕ ꯐꯪꯍꯟꯈꯤꯕꯒꯤꯗꯃꯛ ꯕꯨꯡ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯑꯅꯨ ꯈꯨꯃꯟꯒꯤ ꯐꯦꯃꯤꯂꯤꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏꯔꯦꯕꯀꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤꯁꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯣꯏ ꯄꯟꯊꯧꯒ ꯃꯥꯟꯙꯧꯒꯅ ꯃꯥꯁꯦ ꯌꯣꯛꯂꯛꯄꯅꯦꯕꯀꯣ ꯑꯗꯣ ꯄꯟꯊꯧꯁꯨ ꯃꯥꯟꯙꯧꯁꯨ ꯃꯥꯏ ꯈꯨꯠꯇ ꯑꯗꯨꯝ ꯂꯩꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯕꯣꯛ ꯂꯩꯈꯤꯗꯕꯗꯨꯁꯨ ꯃꯥꯏ ꯇꯝꯄꯥꯛꯇ ꯂꯩꯈꯤꯗꯕꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯂꯨꯅ ꯑꯩꯈꯣꯏꯒꯤ ꯏꯄꯟꯊꯧꯒ ꯏꯃꯥꯟꯙꯧꯒꯗꯨꯅ ꯑꯩꯈꯣꯏ ꯗꯥꯁꯤ ꯌꯣꯛꯂꯛꯄ ꯌꯥꯝ ꯂꯨꯅ ꯇꯧꯔꯛꯄꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯏꯄꯟꯊꯧꯁꯨ ꯏꯃꯥꯟꯙꯧꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯑꯃꯗ ꯍꯥꯏꯈꯤꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯏꯄꯟꯊꯧꯁꯨ ꯂꯩꯇ꯭ꯔꯕꯅꯤ나 ꯏꯃꯥꯟꯙꯧꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯌꯨꯝꯁꯤꯒꯤ ꯑꯍꯟ ꯑꯣꯏꯔꯦ ꯍꯥꯏꯅꯀꯣ ꯑꯗꯨꯅꯤ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯁꯦꯕꯥ ꯇꯧꯔꯒ ꯏꯄꯟꯊꯧ ꯏꯃꯥꯟꯙꯧꯗꯣ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤꯕꯗꯣ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯣ ꯐꯣꯡꯗꯣꯔꯛꯏꯅꯦꯕ ꯏꯆꯦ ꯃꯣꯃꯤꯇꯥꯅꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯆꯦ ꯃꯣꯃꯤꯇꯥ ꯑꯩꯈꯣꯏ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤ ꯋꯥꯍꯩ ꯈꯔꯁꯤꯒ ꯑꯩꯈꯣꯏ ꯗꯥ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯄꯗꯣ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯑꯩꯈꯣꯏ ꯑꯩ ꯉꯁꯤꯗꯁꯨ ꯑꯌꯨꯛꯇꯁꯨ ꯅꯤꯡꯁꯤꯡꯉꯝꯃꯦ ꯑꯩꯈꯣই ꯏꯀꯨꯕꯣꯛꯇꯣ ꯀꯨꯏꯗ꯭ꯔꯤꯀꯣ ꯏꯀꯨꯕꯣꯛ ꯂꯩꯈꯤꯗꯕ ꯑꯗꯣ ꯑꯍꯟ ꯑꯣꯏꯕꯁꯤꯡꯁꯦ ꯎꯔꯒꯀꯣ ꯑꯗꯨꯝ ꯏꯀꯨꯕꯣꯛꯁꯦ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ ꯌꯥꯝ ꯃꯤꯁ ꯇꯧꯋꯦꯕ ꯄꯣꯠ ꯑꯃ ꯆꯥꯔꯁꯨꯀꯣ ꯏꯀꯨꯕꯣꯛꯅ ꯄꯥꯝꯃꯝꯕ ꯄꯣꯠꯅꯤꯀꯣ ꯁꯤꯁꯦ ꯏꯀꯨꯕꯣꯛꯅ ꯑꯩꯗꯤ ꯉꯥꯏꯇ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯃꯤꯁ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯂꯩꯇ꯭ꯔꯕꯅꯤ ꯌꯥꯝ ꯌꯥꯡꯉꯦꯕ ꯌꯨꯝꯁꯦ ꯏꯆꯥꯡꯈ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯌꯥꯝ ꯂꯨꯝꯅ ꯑꯍꯜ ꯂꯃꯟ ꯄꯥꯟꯕꯅꯤꯅ ꯍꯥꯏꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯕꯥꯆꯧꯅ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯩꯗꯤ ꯅꯣꯏꯅ ꯑꯍꯟ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯁꯪꯁꯥꯔꯁꯦ ꯀꯔꯤꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯛꯀꯅꯤ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯄꯦꯜꯍꯧꯗꯕꯗꯤ ꯑꯩꯅ ꯈꯤꯇꯪ ꯑꯩꯅ ꯍꯧꯖꯤꯛ ꯃꯇꯝ ꯈꯔ ꯑꯩꯅ ꯒ꯭ꯔꯣ ꯑꯣꯏꯈꯠꯂꯛꯄ ꯃꯇꯝ ꯁꯨꯃꯥꯏꯅ ꯑꯩꯅ ꯋꯥꯔꯤꯉꯩ ꯇꯥꯟꯖꯥꯗꯀꯣ ꯑꯩ ꯏꯄꯟꯙꯧꯁꯦ ꯅꯨꯡꯉꯥꯏꯕꯗꯣ ꯍꯥꯏꯗꯤ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯐꯖꯅ ꯇꯥꯔꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯅ ꯄꯦꯜꯍꯟꯕ ꯉꯝꯈꯤꯗꯕ ꯑꯩ ꯍꯣꯏ ꯄꯤꯖ ꯄꯤꯊꯛꯇꯕꯨꯗꯤꯀꯣ ꯄꯦꯜꯍꯟꯈꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯍꯟ ꯑꯃꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯗ ꯑꯩ ꯑꯣꯏꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯗꯨꯒꯤꯗꯤ ꯏꯀꯨꯕꯣꯛꯇꯣ ꯁꯥꯊꯤꯅ ꯄꯦꯟꯗꯦ ꯑꯩ ꯏꯀꯨꯕꯣꯛꯅꯗꯤ ꯌꯥꯝꯅ ꯕꯣꯔ ꯄꯤꯔꯝꯃꯦ ꯑꯩꯈꯣꯏꯗ ꯅꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯛꯑꯣ ꯍꯥꯏꯅ ꯌꯥꯝꯅꯗꯤ ꯕꯣꯔ ꯑꯩꯈꯣꯏ ꯄꯤꯔꯝꯃꯦꯕꯀꯣ ꯕꯥꯆꯧ ꯑꯗꯣ ꯀꯩꯗꯧꯅꯨꯡꯗ ꯃꯥ ꯍꯥꯏꯗꯤ ꯃꯤ ꯑꯃꯗꯀꯣ ꯃꯥ ꯐꯠꯇꯕ ꯋꯥꯍꯩ ꯑꯃꯅ ꯁꯥꯞ ꯁꯄꯟꯗ ꯄꯤꯗꯦ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥ ꯄꯨꯝꯅꯃꯛꯇ ꯃꯥꯒꯤ ꯌꯦꯛꯅꯕꯗꯐꯥꯎꯗ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯛꯎ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯕꯣꯔ ꯌꯥꯝ ꯄꯤ ꯑꯩꯈꯣꯏ ꯏꯄꯟꯙꯧꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯋꯥꯔꯤꯉꯩ ꯃꯇꯝꯗ ꯏꯀꯨꯕꯣꯛꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯐꯖꯕ ꯌꯨꯝ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯅ ꯊꯝꯅꯤꯡꯕ ꯃꯍꯤꯡꯗꯣ ꯊꯝꯕ ꯉꯝꯈꯤꯗ꯭ꯔꯦꯕꯀꯣ ꯋꯥꯔꯤꯉꯩ ꯇꯥꯟꯖꯥꯗ ꯑꯗꯨꯝ ꯏꯀꯨꯕꯣꯛꯁꯦ ꯋꯥꯅ ꯑꯗꯨꯝ ꯂꯦꯟꯃꯤꯟꯅꯔꯦ ꯋꯥꯅ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ ꯑꯩ ꯑꯁꯤ ꯋꯥꯁꯦ ꯁꯤꯡꯒꯜ ꯂꯣꯏꯁꯤꯜꯂꯁꯤ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯃ ꯑꯣꯏꯔꯛꯇꯣꯔꯦꯕꯀꯣ ꯄꯦꯟꯁꯨ ꯄꯦꯟꯈꯤꯗ꯭ꯔꯦ ꯚꯤꯗꯤꯑꯣꯗ ꯅꯣꯡꯃꯐꯥꯎ ꯌꯥꯎꯍꯜꯍꯧꯗꯕꯁꯦ ꯁꯥꯊꯤꯅ ꯄꯦꯜꯍꯧꯗꯦ ꯑꯗ ꯅꯦꯛꯁꯇ ꯉꯥꯉꯣꯝ ꯀꯩ ꯍꯥꯏꯕ ꯊꯥꯡꯃꯩꯕꯟꯅ ꯃꯥ ꯍꯥꯏꯕ ꯍꯦꯔꯣꯒꯤ ꯀꯔꯤ ꯃꯤꯡ ꯀꯣꯏꯁꯟꯅꯤꯀꯣ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯤꯡ ꯍꯪꯉꯛꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯤꯡꯗꯤ ꯗꯥꯅ ꯑꯗꯨꯝ ꯍꯥꯏꯖꯔꯅꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯡꯗꯤ ꯁꯠꯇ꯭ꯌꯖꯤꯠ ꯁꯤꯡ ꯍꯥꯏꯕꯅꯤꯀꯣ ꯁꯠꯇ꯭ꯌꯖꯤꯠ ꯁꯤꯡ ꯍꯥꯏꯁꯦ ꯃꯤꯅ ꯁꯨꯝ ꯀꯧꯕꯗ ꯍꯣꯏ ꯁꯩꯇ ꯍꯥꯏꯅ ꯏꯃꯥꯟꯅꯕꯁꯤꯡ ꯑꯃꯗ ꯀꯧꯏ ꯑꯗꯣ ꯌꯥꯝ ꯁꯝꯅ ꯀꯧꯅꯕꯅ ꯕꯨꯡ ꯍꯥꯏꯅꯀꯣ ꯁꯨꯝ ꯃꯌꯥꯝꯅ ꯕꯨꯡ ꯍꯥꯏꯅ ꯁꯨꯝ ꯀꯧꯋꯦ ꯅꯦꯛꯁꯇ ꯃꯧꯄꯤꯌꯣ ꯍꯨꯏꯗ꯭ꯔꯣꯝ 3957 ꯃꯥꯅ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯦ ꯑꯅꯨꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯃꯟꯗꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯦꯅꯦ ꯀꯧꯔꯛꯏꯁꯤꯅꯗꯤ ꯑꯉꯥꯡꯁꯤꯗꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯅꯨꯡꯁꯤꯃꯟꯗꯅ ꯑꯩꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯀꯣ ꯑꯁꯦꯡꯕ ꯅꯣꯏ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯕꯁꯤꯅꯅꯦꯕ ꯑꯩꯅ ꯋꯥꯏꯠ ꯇꯤꯒꯁꯦ ꯇꯣꯛꯊꯣꯛꯅꯤꯡꯉꯛꯄ ꯃꯇꯥꯡ ꯃꯌꯥꯝ ꯌꯥꯎꯔꯛꯑꯦꯕꯀꯣ ꯃꯇꯥꯡꯗꯀꯣ ꯀꯩ ꯍꯥꯏꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯁꯞꯄꯣꯔꯠꯀ ꯐꯪꯉꯛꯇꯕ ꯃꯇꯥꯡ ꯂꯥꯛꯇ꯭ꯔꯅꯦ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡꯗꯨꯒ ꯑꯩꯁꯦ ꯈꯜꯂꯦꯕ ꯋꯥꯏꯠ ꯇꯤꯀꯦꯠ ꯇꯣꯛꯊꯣꯛꯑꯁꯤꯔ ꯈꯪꯗꯦꯗ ꯇꯟꯁꯤꯜꯂꯛꯑꯦ ꯀꯥꯏꯅ ꯃꯇꯥꯡ ꯊꯕꯛꯅ ꯀꯟꯁꯤꯜꯂꯛꯄ ꯃꯇꯥꯡ ꯂꯩꯗꯅꯀꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗꯅꯦ ꯑꯗꯨꯒ ꯑꯩ ꯋꯥꯈꯜꯗ ꯀꯩ ꯂꯥꯛꯏ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗꯨꯗꯅꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯔꯒ ꯂꯩꯕꯁꯤꯡꯁꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯁꯤꯅ ꯈꯜꯂꯤꯁꯦ ꯈꯪꯕ꯭ꯔꯥ ꯃꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯔꯒ ꯂꯩꯔꯤ ꯃꯣꯏ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨ ꯅꯨꯡꯁꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯃꯌꯥꯝꯗꯩ ꯀꯩꯅꯣ ꯇꯧꯗꯕ ꯑꯩꯈꯣꯏꯕꯥꯅꯤꯁꯨ ꯌꯥꯗꯦꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯅꯔꯤꯅꯦ ꯚꯤꯗꯤꯑꯣ ꯈꯔꯅꯤꯒ ꯅꯤꯅꯤ ꯍꯨꯝꯅꯤꯒ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯁꯣꯏꯗꯅ ꯅꯤꯡꯍꯟꯅꯈꯤꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯑꯗꯨꯒꯤ
ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯊꯣꯛꯑꯒ ꯁꯦꯝꯃꯛꯄ ꯚꯤꯗꯤꯑꯣ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ thank you Mokpio thank you so much ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ next ko asisi yam nokningbane nusibai noksu nokningba haitare aduna sina haiba Sangita Nongmaithem na haiba ita se kari laiwa sanari jano khangde noma gi phajaba asum hegalagi ko bro na marol ama phajariba haura su sabi khre afabata oirase Manipur imana yaifare na haire ko mubang da haibirakani buko ado ai kai laiwa ka sanajade ko ai se kai haiduno khangde mina isa ngang jamali chahi ga sakka chana da bane ko ise mi pona mana si hai do ishona bibira ba khudol ne hai batare thank you so much Sangita akhoi madam da ngang sum ujage ai me do sum amo mi go mom da ko bit ke mom tikle aduga jamna luba question ama hangak ko yauri ko jam luba haibadi jamda khangin hangak ko asi question je parake Ranjana Yanglem na 6874 na man haireba iche noigi lam atugi am chawraga tamogi ichin ina punna leichi karigino haina hange question ni se hello da hoi kari amo haini hojiki matam sana chawkhatlabani mafam chaba mafam da sum chatpadune akoi da di ma kuire chai 35 truk sure maina mana akogi sona heba jaga ama lei aduda ma se ma jumham laudana azu leikhre aduda ko aduga aigi naun pa to mana hojik medical representative oina Manipur da lei bara khoi lam se chau se kaina tawi ba ko lam se chau jaraga su ko kaina tawre ba borang sne ningkhai tana na akhoi gi zum chatkhre ko zum ningkhai khre adai di sangoi mu ningkhai khre tawra ko sila bugur chong thongna leibane ba ko aduduna haidi mafam se khara haidi ningkhai ra banina akhoi gi zum gi mi ta nate ba to pa zum myam ma su lam mafam thado ga mafam chaba da leina khre ba ko ado akhoi leiba chatpa ngamdaba akhoi khara sitani ba hoji khoi sigal leikai se taraga lerise aduduna akhoi gi naunu pa su te hansu de ikuton su moi loina kana tau khre mai gi mafam chaba da lam launa raga leina khre ba ko aduni do akhoi di loba ngamjibani na haina akhoi di hoji phawu da leiri aduni akhoi si loba ngam matam da akhoi dum thokani ba ko aduni duna lam chawjaraga su mafam ta katang tada bagini ba duga asina phongphong saba kaino mani ko aina sum pathoning bagi sum si sapsa lage asina Linda Nong kai ba Linda Nong haiba ko 2448 aina chak su tharoi su noi dada du na yamba hele chak yaude tharoi dang kai chak yaude tharoi dang ne hai khidai ne hai site kaino haibada ma hai se tharoi akhoi gi challenge tau bada akhoi da gi chak tuna jambe hele haiba ko akhoi da na de gonde gi hena chabani na ma gi di hena hapani ba koina chak to ado zu to yeba chaba sima ji amna thui ba ko aduga tharoi se ahan bada ko tharoi gi aina hai gi bane ba tharoi gi tang challenge tau doi ne na hai matam da adai ko nang dai na loira pa duga chak su machi gi punamak sabi ne hai gi bane ba actually tharoi chabade ina hale ba ko dadagi nuina su munna yengbiyo ba ko mubang duga tharoi chabase ina han bani do ina akhoi da sim yam le madu ubadu da ko ma sing ngamaro ya pese su sum khange ba adu raga su mangor chang sam bibiri ne ba ina chakari ra ma yang saba mini na ko chakari gra su loina chabi hana angkamu sangda bane ba ina tharoi de na loina chara bane ba tharoi ama tangni tangai ra bane ba mani yam leiri bane ba aduni aina kasum cheating taw banate aduga iduda ai sing na hajaro ra amaki challenge samda mamai papangam de da ina mangam nang ngamhaliro hai se sing with hawai nang ngamhalini aina chage di ko to taninge minute manga da lo Canada ni ko ni manga mo da ka te jeng ka janing de to sing mai ne tro mayam ko gi ngasi gi Q&A amadi nuksiraba comments mayam ma pathokse base matang siga loisinjare ado next mayam na hangning ma question hangbiro adu pakhon pijara ki aduga nuksiba comments mayam ma sudum pibiro mayam na aduga aina mathang da mum kamu khoida khabani na kom pathokse ke bakwa adure kadi mayam hana da gijeng bire ba china sing busu kai da thaga chari aduga
ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟꯅꯥꯎꯁꯤꯡꯕꯨꯁꯨ ꯅꯨꯡꯁꯤꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯍꯥꯟꯅꯗꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤ ꯍꯥꯏꯖꯔꯒ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯁꯦꯀꯣ ꯃꯌꯥꯝ